맞이야. 망곤자오. ꯑꯩꯈꯣꯏ ꯄꯥꯔꯤ ꯂꯩꯇ꯭ꯔꯣ? 레이버니. 상원단에 산사직 비자랑거니. ꯑꯗꯣ 바지 ꯑꯩꯈꯣ이 ꯄꯥꯔꯤꯁꯦ ꯁꯟ ꯁꯦꯕꯥ ꯈꯔ ꯇꯧ, ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡ. ꯑꯁ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯂꯣꯏꯗꯧ ꯃꯥꯜꯂꯦꯕꯨ. ꯑꯗꯣ ꯌꯥꯔꯒꯗꯤ 바지 ꯃꯥꯏ ꯅꯨꯄꯤ ꯑꯃꯇꯪ ꯊꯤꯕꯤꯔꯒ ꯃꯥꯏ ꯁꯦꯕꯥꯁꯤ ꯇꯧꯍꯟꯕꯤꯔꯗꯤ. ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯀꯔꯤ ꯇꯧꯔꯤꯒꯦꯕ? ꯃꯤꯒꯤ ꯃꯆꯥꯗꯨ ꯂꯥꯛꯑꯒ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣꯕ? 바지 ꯑꯗꯨꯒꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨꯗ. ꯑꯩꯈꯣꯏ ꯁꯦꯟ ꯊꯣꯛꯅꯕ ꯊꯕꯛ ꯑꯃ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ. 하, ꯀꯔꯤ ꯊꯕꯛ? ꯑꯩꯈꯣꯏ 에어플레인ꯒꯤ ꯋꯥꯛꯁꯣꯞ ꯑꯃꯇꯪ ꯍꯥꯡꯁꯤ라 하ꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ 바지. 마시니. ꯅꯪꯁꯤꯗꯤꯕ. ꯍꯦ 바지 ꯃꯁꯤꯗ ꯅꯠꯇꯦꯅꯦ. ꯑꯩꯈꯣꯏ ꯁꯦꯅꯥꯏꯗ ꯖꯍꯥꯖꯒꯤ ꯋꯥꯛꯁꯣꯞ ꯑꯃ ꯍꯥꯡꯁꯤ라 하ꯗꯨꯅ ꯀꯟꯅ ꯈꯟꯅꯔꯤꯌꯦ. ꯍꯦ, 마시니 ꯉꯥꯡꯕꯁꯤꯃ. 헤이, 에어플레인 자하지기 와리도 상고원도 오늘 칸나로고. लेरे आले तू पारी संजय हाउ पार्ट टाइम पुजारी है लाओ लाओ लैपटॉप उठो पीके लाओ आओ कदोम देनो सिनमो मशीन एक लाख सिमा कइनो मैं खोने ngarang ido kamai thoi no ba अस माय गॉड दुना अखोइ लेमदु फारि तोरमिने मी मधुगी हारु दिको मखोइ सिंगदो बीएस खुफु द फुबर फरजाने कइनो बेस को फुवदि ए बीएस खुफु दी धूप धूप तबदो बीएस यारे तोसे आई थगम से हारगा वाथि वारी मु तौ लेरे लाओ फिसे से लाओ काइदनो बेमा. नमा लेब्रने. लेरंगनी लेथिए बाजी. कराई से तो कनी हारुंगे. इन्हें थरो होइदा मारू के पिसा थिन बोर माले बाजी. ngasisid이 이샤부 핑핑 우이다. कइदोरगे. कैसे तौदे दा बाजी. नमादु होरेन हलागने. लहोनी वारी सागदब लई ऐना खर तमुको. होय बाजी. चले. कई येंगमिनो कई लेगी हाइनो कइनोमा सुम येंगमबनिदा अदो नंग थंद लाप्रो आई तोमदनी अदो आइसे नोन किनम दि हाइनिंगबा कई हाइगे हाइनो लिंथोय नंगी नमाने बिदा नंबर पिरमो हाइरो नंगी यारगदी पाम तो फाबियोबा आई नंबर हाइगे को 9856 272 173 याम नुमाइरे अदोदी होइनो मिदांग मिसकॉल पेकेको होय होय अदो नंग पाव फसन लोकदबने याई अदुदे एक चलगे को लेई मजिंगा खैरम हाय बने बसी शाबाश मैतै पाखंगी थौना शाबाश पाखले लेकता इबुंगो वा खंगदब नंदी खपो नंग याम खपके निबो नंग याम खपके नि यारोय नंग नय लाबि जुंगा नेक लाकनी अदुबुदी मंगो जावदना से हंदो से आई बु खबिगे से यारे हंदो खैगे बिनंगो आई तोगेबा अमुक चेंग लोय हाइदो लोरनी वा माइ तो कोनु से मी आई कोइ याम हाइते बे टाइपता आई कोइ से होम साइंस दा डॉक्टरेट फंगबने डॉक्टरेट ओ अदुनो एनिने नंग मी चाक थोम चलागा इरोमबदा चिनी धाकचलदना मयाम संगगा नेटपगा कावबो तालकिबदो मदुदनिने खबै चेगा काव नंग चलकिबदो पारे दुमाइन दा हाइनु कुमसे मदु आइन तोगे तो बुसनते थोमिनरी मयामदुना आइगी थुम थममदुना चिनी थमन बिरमे अदु सोइबु वानी बु अदु म वा संग तोकोनि बु इस याय वारी गति चिनी थमजलमीबा तो लोय आइदो तो अस लोय जोंथुए तो नाइ जोंथुरे मी नंगबो चेंग खैबा याम हाइको
ꯑꯁ ꯀꯗꯥꯏꯗꯩ ꯍꯩꯕꯅꯣꯗ ꯇꯨ ꯁꯨꯃꯥꯡꯒꯁꯦ ꯆꯦꯡꯅ ꯄꯣꯡ ꯉꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯩꯃ ꯉꯁꯥꯏꯅ ꯑꯩ ꯀꯣꯛ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩ ꯅꯣꯏ ꯂꯥꯛꯑꯝꯃꯕꯅꯦ ꯅꯪ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯑꯩ ꯈꯦꯔꯝꯃꯒꯦꯁꯦ ꯑꯗꯨꯒꯅꯦ ꯃꯇꯨꯡꯗꯗꯤꯅꯦ ꯆꯦꯡꯒ ꯈꯩꯒꯅꯨꯀꯣ ꯂꯤꯡꯊꯣꯏꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯗꯤ ꯆꯣꯞꯆꯖꯅꯤ ꯑꯦ ꯃꯥꯒꯤ ꯁꯅꯥ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗꯤ ꯐꯩ ꯍꯥꯏꯔꯤꯃꯤꯅꯦ ꯁꯣꯝꯗꯕꯨ ꯍꯣꯔꯤꯕꯁꯦ ꯃꯤꯁꯟ ꯄꯤꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯕꯨꯗꯤ ꯆꯥ ꯂꯣꯏ ꯌꯥꯔꯕꯅꯤꯗ ꯇꯥꯃꯣꯉꯣꯟꯖꯥ ꯅꯪꯒꯤꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯋꯥꯠꯂꯤꯗ ꯑꯩꯈꯣꯏ ꯄꯥꯕ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯕ ꯂꯣꯏꯗ꯭ꯔꯤꯗ ꯑꯗꯣ ꯍꯟꯗꯛꯇꯤꯅꯦ ꯁꯣꯏꯗꯅ ꯂꯣꯏꯗꯧ ꯃꯥꯜꯂꯤ ꯃꯥꯅ ꯍꯦꯛ ꯊꯤꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯑꯃ ꯊꯤꯔꯁꯤꯔ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯏꯃꯥꯁꯤꯕꯨ 3ꯃꯨꯛꯇꯤ ꯁꯨꯔꯦ ꯍꯥꯏꯗꯥꯏꯅꯦ ꯇꯧꯕꯅꯤ ꯃꯔꯤꯃꯨꯛ ꯁꯨꯏ ꯍꯥꯏꯕꯅꯤ ꯁꯤꯁꯨ ꯈꯔ ꯈꯥꯏꯗꯣꯛꯑꯝꯃꯣ ꯑꯣ ꯑꯗꯨꯁꯨꯅꯦ ꯊꯥ ꯑꯃꯃꯝꯇꯅꯤ ꯑꯩꯅ ꯏꯃꯥ ꯀꯧꯕ ꯐꯪꯖꯔꯤꯁꯦ ꯑꯣ ꯑꯗꯨꯁꯨꯅꯦ ꯊꯥ ꯑꯃ ꯂꯩꯔꯒ ꯑꯃꯗꯩ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯃ ꯂꯩꯔꯒ ꯑꯃꯗꯩ ꯆꯦꯟꯈꯤꯕ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯄꯣꯠꯇꯦꯅꯦ ꯅꯣꯏ ꯄꯥꯕꯨꯡꯁꯤꯁꯨꯅꯦ ꯑꯉꯛꯄꯅꯤꯍꯦ ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯃꯝꯃꯅꯤ ꯌꯥꯝꯃꯝꯅꯦ ꯆꯍꯤꯗꯤ 52 ꯍꯥꯏꯔꯕꯅꯦ ꯋꯥꯈꯜꯗꯤꯅꯦ ꯑꯩꯈꯣꯏꯗꯅ ꯄꯨꯔꯥ ꯌꯪꯅꯤ ꯑꯣ ꯌꯪꯅꯦ ꯌꯪ ꯁꯦꯞꯆꯜꯂꯣꯀꯣ ꯌꯪ ꯂꯩꯃ ꯑꯩꯒꯤꯗꯤ ꯀꯦꯗ ꯂꯩꯕ ꯐꯔꯕ ꯅꯪꯅ ꯊꯦꯡꯅ ꯐꯪꯍꯟꯕ ꯑꯩ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯇꯦꯟꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯐꯥꯎ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯅꯍꯥꯛꯀ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯩ ꯌꯧꯔꯝꯒꯅꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯅꯍꯥꯛꯀ ꯊꯦꯡꯅꯖꯕꯁꯦ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯂꯩꯃ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯉꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯁꯤꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯐꯪꯕꯗ ꯂꯩꯔꯥꯡ ꯁꯥꯠꯐꯝ ꯊꯤꯔꯛꯄꯒꯤ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯐꯪꯕꯗ ꯂꯩꯔꯥꯡ ꯁꯥꯠꯐꯝ ꯊꯤꯔꯛꯄꯒꯤ ꯈ꯭ꯋꯥꯡꯖꯦꯟꯕ ꯈꯣꯏꯃꯨ ꯃꯥꯅ ꯄꯥꯏꯔꯛꯄ ꯂꯩ ꯊꯤꯕ ꯅꯠꯇꯔꯥꯅꯦ
ꯃꯪꯍꯟꯕꯤꯅꯨ ꯃꯪꯂꯥ ꯃꯪꯐꯥꯎꯅꯔꯣꯏꯗꯕꯗ ꯁꯛꯍꯟꯕꯤꯅꯨ ꯋꯥꯁꯛ ꯅꯤꯄꯥ ꯊꯣꯛꯇꯕꯒꯨꯝ ꯀꯥꯏꯍꯟꯕꯤꯅꯨ ꯊꯃꯣꯏ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯍꯤꯡꯍꯟꯕꯤꯌꯨ ꯄꯨꯟꯁꯤꯕꯨ ꯅꯁꯨꯡꯂꯥꯡꯒꯤꯗꯃꯛ ꯃꯪꯍꯟꯕꯤꯅꯨ ꯃꯪꯂꯥ ꯃꯪꯐꯥꯎꯅꯔꯣꯏꯗꯕꯗ ꯁꯛꯍꯟꯕꯤꯅꯨ ꯋꯥꯁꯛ ꯅꯤꯄꯥ ꯊꯣꯛꯇꯕꯒꯨꯝ ꯀꯥꯏꯍꯟꯕꯤꯅꯨ ꯊꯃꯣꯏ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯍꯤꯡꯍꯟꯕꯤꯌꯨ ꯄꯨꯟꯁꯤꯕꯨ ꯅꯁꯨꯡꯂꯥꯡꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯣ ꯅꯍꯥꯛꯅ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯂꯦꯞꯄꯤꯔꯣ ꯅꯍꯥꯛꯅ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯅ ꯃꯨꯠꯄ ꯅꯥꯏꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪ ꯃꯤꯔꯣꯜꯅ ꯃꯨꯠꯄ ꯅꯥꯏꯗ꯭ꯔꯤꯉꯩ ꯂꯩꯅꯝꯕꯨ ꯂꯩꯔꯥꯡꯅ ꯌꯦꯟꯕꯔꯥ ꯈꯣꯏꯃꯨꯕꯨ ꯂꯩꯔꯥꯡꯅ ꯀꯧꯕꯔꯥ ꯃꯥꯂꯪꯕ ꯃꯥꯅ ꯍꯣꯡꯗꯨꯅ ꯄꯣꯛꯈꯤꯕ ꯂꯩꯔꯥꯡ ꯂꯩꯅꯝ ꯅꯠꯇꯔꯥꯅꯤ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯐꯪꯕꯗ ꯂꯩꯔꯥꯡ ꯁꯥꯠꯐꯝ ꯊꯤꯔꯛꯄꯒꯤ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯃꯥꯅ ꯄꯥꯏꯔꯛꯄ ꯂꯩ ꯊꯤꯕ ꯅꯠꯇꯔꯥꯅꯤ ꯀꯥꯡꯒꯟꯒꯁꯦ ꯊꯥꯔꯒ ꯇꯨꯝꯒꯦ ꯍꯥꯏꯗꯦꯅꯦꯁꯦ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯅ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯤꯗꯤ ꯁꯤꯅꯅꯤꯅꯦ ꯉꯍꯥꯟꯈꯩ ꯃꯥꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯕꯁꯦ ꯃꯣꯏ ꯄꯥꯕꯨꯡꯗ ꯌꯦꯡꯍꯜꯂꯨꯈꯤꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯐꯣꯇꯣꯁꯦ ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯅꯦꯕ ꯅꯪ ꯃꯃꯤꯡ ꯃꯊꯥꯗꯨꯗꯤ ꯑꯝꯇ ꯈꯪꯅꯕ ꯍꯣꯠꯅꯧꯗꯅ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯡꯕꯅ ꯂꯣꯏꯔꯦꯃꯤ ꯑꯗꯨꯅꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯦꯟꯕ ꯆꯣꯡꯕ ꯀꯥꯏꯗꯨ ꯇꯧꯗꯅꯕ ꯑꯍꯜ ꯂꯃꯟꯗꯨ ꯈꯪꯉꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯐꯖꯅ ꯍꯥꯏꯅꯔꯨ ꯌꯥꯏꯗꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯑꯉꯥꯡꯁꯤꯡꯗꯒꯤ ꯈꯔꯕꯨꯗꯤ ꯈꯪꯖꯔꯦ ꯑꯩꯒꯤꯕꯨꯗꯤ ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯑꯗꯨꯗ ꯍꯌꯦꯡ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣ ꯈꯣꯏꯒꯤ ꯁꯥꯒꯩꯖꯥꯠ ꯆꯦꯟꯊꯩꯒ ꯍꯥꯏꯗꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯗꯨꯒꯨꯝꯕꯒꯗꯣ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯏꯆꯥꯅꯨꯄꯤ ꯌꯥꯎꯗꯕꯅꯤꯅ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯖꯒꯗꯧꯔꯤꯕꯅꯤ ꯃꯥꯅꯤ ꯏꯆꯦ ꯃꯁꯤ ꯑꯆꯨꯝꯕ ꯋꯥꯅꯤ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯅꯦ ꯄꯥꯕꯨꯡꯒꯤ ꯏꯃꯥꯡꯁꯦ ꯌꯥꯝ ꯆꯝꯃꯦ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯃꯗꯨꯕꯨ ꯆꯥ ꯂꯣꯜꯂꯤꯗꯥꯏꯅꯦ ꯂꯩꯃꯧ ꯆꯥꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯄꯨꯊꯣꯔꯛꯑꯣ ꯆꯥꯗꯣ ꯕꯕꯥ ꯍꯣꯏꯗ ꯍꯥꯟꯅ ꯄꯤꯌꯨ ꯄꯥꯕꯨꯡ ꯆꯥ ꯂꯩꯔꯦ ꯌꯥꯔꯦ ꯆꯥ ꯂꯩꯔꯦ ꯐꯝꯃꯣꯅꯦ ꯏꯃꯧꯗꯤ ꯃꯁꯛꯅ ꯃꯁꯛ ꯅꯨꯡꯁꯤꯔꯤꯕ ꯃꯣꯏ ꯄꯥꯕꯨꯡ ꯅꯨꯡꯁꯤꯗꯔꯅꯦꯁꯦ ꯍꯥꯎꯈ꯭ꯔꯦꯗ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯤ ꯊꯛꯀꯗ꯭ꯔꯥ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯎꯋꯦꯅ ꯊꯛꯄ ꯇꯥꯔꯦꯅꯦ ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯃꯗꯤ ꯆꯥ ꯂꯣꯟꯕ ꯐꯖꯅ ꯍꯩꯕꯅꯦ ꯄꯥꯕꯨꯡ ꯏꯇꯩꯃ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯑꯆꯪꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯆꯅꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨꯀꯣ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯃꯇꯝꯗꯨ ꯌꯧꯔꯒ ꯈꯟꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯩꯈꯣꯏ ꯆꯥꯁꯨ ꯊꯛꯑꯕꯅꯤꯅ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯃꯃꯥ ꯆꯠꯂꯁꯤꯗꯅ ꯑꯗꯣ ꯏꯕꯦꯝꯃ ꯏꯃꯥꯈꯣꯏ ꯆꯠꯂꯒꯦꯀꯣ ꯅꯥꯕ ꯂꯥꯛꯄꯒ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯏꯆꯦ
ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯂꯩꯃꯍꯣꯏꯗꯤ ꯂꯥꯏꯕꯛꯇꯤ ꯐꯖꯅ ꯐꯔꯤ ꯄꯣꯠꯅꯤꯁꯦ ꯃꯤ ꯃꯆꯥꯗꯤ ꯑꯃꯇꯪ ꯈꯟꯕꯗ ꯆꯪ ꯂꯥꯎꯕ ꯑꯃ ꯍꯦꯛꯇ ꯐꯪꯉꯦꯕ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤꯁꯨꯅꯦ ꯅꯌꯨꯝꯗꯒ ꯂꯥꯛꯑꯒ ꯆꯥꯛꯀ ꯊꯣꯡꯍꯟꯕꯗꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯂꯧꯔꯣ ꯑꯣꯏꯅ ꯌꯨꯝꯗꯗꯤ ꯂꯥꯛꯇꯦꯗꯅ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯃꯨꯛꯅꯦ ꯃꯔꯩ ꯇꯧꯅꯔꯛꯇꯅ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯕꯦꯃꯥ ꯀꯔꯤ ꯑꯗꯣ ꯆꯥꯏ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯂꯥꯟꯕꯨ ꯂꯥꯟꯕ꯭ꯔꯕ ꯑꯣ ꯆꯨꯝꯃꯦ ꯏꯌꯥꯅ ꯏꯆꯨꯝ ꯇꯣ ꯆꯨꯝꯃꯦ ꯇꯥꯔꯦꯗꯅ ꯆꯨꯝꯃꯦ ꯍꯥꯏꯁꯦ ꯍꯦ ꯌꯥꯔꯦꯍꯦ ꯆꯠꯂꯣ ꯃꯣꯏ ꯃꯊꯪ ꯂꯥꯛꯄꯗꯅꯦ ꯆꯥ ꯑꯃꯨꯛ ꯄꯤꯊꯛꯀꯦ ꯑꯦ ꯑꯩꯅ ꯃꯥꯏ ꯆꯥꯏ ꯌꯥꯝ ꯍꯥꯎꯋꯦꯒ ꯍꯥꯏꯕꯤꯔꯒ ꯃꯊꯪ ꯂꯥꯛꯄꯗ ꯄꯤꯊꯛꯀꯦ ꯒꯥꯏ ꯍꯣꯏ 이태임을 해야네. 너희는 실례로. 이태임아, 감독. ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ 소이들. ꯑꯗꯨꯗꯤ 마이 빡ꯄ이 파우동도 따시나. ꯑꯗꯨꯕꯨꯔꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ 이비마는 까나 ꯇꯥꯏꯕꯨꯡꯉꯣ ꯅꯆꯟꯕꯨꯗꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯑꯗꯣ ꯋꯥꯐꯝ ꯑꯃꯇꯪ 야니 이비마 하이비닝부도 찍나다는 헥도 하이비요 ꯋꯥꯐꯝꯁꯦ ꯅꯆꯟꯅ ꯇꯥꯏꯕꯨꯡꯉꯣ ꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯦ 그럼 와ꯐꯝ ꯑꯣꯏꯔꯕꯅꯣ ꯄꯥꯔꯤꯒ ꯂꯩꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯑꯅꯤꯅ ꯏꯆꯥ ꯄꯤꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯗꯣ 이비마는 하이리시고 아이고 ꯇꯥꯏꯕꯨꯡꯉꯣ ꯈꯣꯏꯅ ꯁꯤꯗ ꯂꯥꯛꯄꯁꯦ ꯅꯆꯟꯗꯤ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯗꯦꯕꯨ 야니 이비마 하이비닝부도 찍나다는 헥도 하이비요 ꯑꯁ ꯅꯆꯟ ꯈꯣꯏꯗꯤꯅꯦ ꯃꯤꯠꯀꯁꯦ ꯅꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔ ꯄꯣꯠꯅꯤꯗ ꯇꯥꯏꯕꯨꯡꯉꯣ ꯅꯆꯟꯅ ꯍꯥꯏꯕꯁꯦ ꯊꯥꯖꯕꯤꯗ꯭ꯔꯒꯗꯤꯅꯦ ꯇꯨ ꯌꯦꯡꯉꯣ ꯇꯨ 아들 ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯇꯨ ꯇꯥꯏꯕꯨꯡꯉꯣ ꯊꯥꯖꯔꯕ꯭ꯔꯥ ꯇꯨ 아들 ꯃꯈꯣꯏ ꯑꯅꯤꯅꯤ ꯂꯥꯛꯏꯁꯦ ꯀꯩꯅꯣꯅ ꯍꯥꯏꯁꯤꯕꯣ ꯕꯦꯃꯥ ꯃꯈꯣꯏ ꯑꯅꯤꯅꯕꯨ ꯅꯆꯟꯒꯤ ꯋꯥꯁꯦ ꯇꯥꯏꯕꯨꯡꯉꯣ ꯈꯣꯏꯅ ꯊꯥꯖꯕꯤꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯂꯩꯀꯥꯏꯁꯤꯅꯗꯤꯅꯦ ꯋꯥ ꯂꯥꯎꯅꯕꯅ ꯂꯣꯏꯔꯕꯅꯤ 이씨 ꯃꯤꯠꯀꯁꯦ 나ꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥ ꯊꯥꯖꯕꯤꯗ꯭ꯔꯒꯁꯨ ꯇꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜ ꯃꯉꯥꯏꯔꯦ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦꯀꯣ ꯕꯦꯃꯥ ꯕꯦꯃꯥ ꯇꯥꯏꯕꯨꯡꯉꯣ ꯅꯆꯟ ꯆꯠꯂꯦ ꯀꯩꯅꯣꯅꯦ ꯃꯃꯥ ꯃꯣꯏ ꯇꯧꯁꯤꯕꯣ ꯌꯦꯡꯉꯨꯅꯦ 아저씨야 몽문이네 에이 자식 가클로 태마, 부탕이 더벅도 마이 파한다고 야도. ꯇꯩꯃ ꯂꯩꯔꯤꯁꯤꯗꯤ 자자. 에방스니 파이슬로. 이때이마 열게고 아, 코니 이템. 지금 파이상 거지. 야래다 이때이마 잘라게 이때이마는 소이소헬로 이때이마 열게고 린ꯊꯣꯏ ꯂꯩꯃ ꯂꯩꯃ ꯆꯪꯉꯛꯑꯣ ꯌꯥꯝ ꯃꯇꯧ ꯃꯥꯟꯗꯤꯌꯦ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯕꯦꯃꯥ ꯅꯪꯅ ꯂꯥꯛꯇꯦ ꯍꯥꯏꯃꯟꯕꯗꯨꯗꯅꯦ ꯅꯪꯉꯣꯟꯗꯒ ꯍꯥꯟꯅ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯛꯇꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ ꯑꯗꯨꯅꯦꯕ ꯈꯔ ꯂꯥꯛꯅꯁꯦꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯏꯆꯝ ꯆꯝꯅꯒ ꯂꯥꯛꯄ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯁꯠ ꯍꯥꯏꯔꯛꯑꯣꯕ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯋꯥꯏ ꯍꯥꯏꯗꯣꯏꯅꯦ ꯁꯦ ꯍꯥꯏꯔꯛꯑꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣꯕ ꯆꯥꯛ ꯊꯣꯡꯉꯨꯔꯁꯦꯕ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯩ ꯏꯟꯁꯥꯡ ꯄꯤꯖꯅꯤ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯍꯦꯛ ꯆꯥꯅꯤꯡꯕꯗꯣ ꯄꯤꯖꯒꯤꯕ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯅ ꯍꯥꯏꯔꯒꯦ 호글라 그리기 락줘봐 아유 너도 오기더라 너도 오기더라 합니다 징클로 이라
미 우시트바. 어이, 레포. 잘해. 레포. 어이, 나코. 능, 무뚱 떠오기더라. 굴루. 능, 아이코기 스파이 오이버기다막. 치부다. 쟤, 농민이 기대 터뜨려. 농마이. 뭐 레이무토미 호이기 이몽시부 까리 떨어잖아. ngasi siamuk laudine. Nang horene ongta hangbiru soko. Ai lautang hat sarugi. Hoi baji. As, paresine, tuine ma thasa na argumsi. Moju pharak ta adana lakto borum be kaini. Hoi de. Na khoi asuk yam leiri sidi. Ado mina ga khangkhardi kamai tok doino aba. As, laubala akoi bitho khalo reda. Adubu moi nongmei dubu achawro masaro. ꯑꯗꯨꯕꯨꯗꯤ ꯃꯆꯥꯅꯤ. Machane ba. ꯎꯝ. Parese. Ado leima. Poto yam chection thamuko. Moi kang odula adi engon dik khangalo ko. Ai ju ekta lakhe. Adudi ne. Ai muchana batoroge. Akoi baji gi lukhak su phengaudri. Hoi hoi chalo chalo. Potha zaruro. Bema. Se, akhoi ju tumna ba tawrasi se. Leima, aise nangi toinu naningba. ꯑꯗ ꯀꯩꯗꯧꯔꯕ? ꯑꯗꯨꯗ ꯅꯈꯣꯏꯔꯣꯝ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯑꯩꯅ ꯁꯨꯝ ꯏꯀꯥꯏꯕ. ꯍꯥ, ꯀꯩꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯅꯉꯣꯟ ꯏꯀꯥꯏꯕ ꯋꯥ ꯅꯠꯇꯦꯗ. ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯗ ꯏꯀꯥꯏꯕ ꯋꯥꯅꯦ. ꯍꯥꯏꯔꯤꯁꯤꯅꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯏꯀꯥꯏꯕꯒꯁꯦ ꯁꯨꯝ ꯍꯦꯟꯖꯟꯈ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯁꯦ ꯂꯣꯏꯅ ꯃꯥꯡꯈꯤꯗꯣꯏꯅꯤꯅꯦ. ꯑꯁ ꯅꯪꯁꯤꯃꯕ. ꯑꯗꯨꯏ ꯅꯠꯇꯦꯃꯤ. ꯁꯤ ꯑꯩ ꯍꯥꯏꯒꯦꯕ. ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯂꯨꯍꯣꯡꯕꯗ ꯅꯣꯏ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯗꯣꯂꯥꯏ ꯊꯥꯡꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯗꯣꯂꯥꯏ ꯇꯣꯡꯕ ꯐꯪꯒꯗ꯭ꯔꯅꯦ? ꯇꯣꯡꯅꯤ ꯀꯩꯅꯣ. ꯅꯈꯣꯏ ꯌꯨꯝꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯗꯤ ꯌꯥꯝ ꯂꯥꯞꯅꯩꯌꯦ ꯈꯪꯉꯕꯣ? ꯗꯣꯂꯥꯏ ꯇꯣꯡꯕꯒ ꯀꯩꯁꯨ ꯐꯪꯉꯣꯏꯌꯦ ꯈꯪꯉꯕꯣ? ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯝꯃꯤꯉꯥꯏꯗꯤ ꯃꯣꯏ ꯁꯨꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯕꯦꯕꯥꯔ ꯇꯧꯗꯕ ꯌꯥꯗꯕꯅꯤ. ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯑꯩꯁꯨ ꯅꯪꯒ ꯇꯣꯏꯅ ꯎꯅꯅꯤꯡꯉꯦ. ꯑꯗꯨꯗ ꯑꯗꯨ ꯀꯩꯗꯧꯔꯕ? ꯇꯣꯏꯅ ꯊꯣꯛꯂꯛꯄꯗꯣ ꯏꯀꯥꯏꯕ. ꯑꯗꯨꯅꯦꯕ. ꯑꯗꯣ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯍꯥꯏꯔꯣꯕ, ꯊꯦꯡꯈ꯭ꯔꯅꯦꯕ. ꯂꯩꯃ, ꯑꯩ MC ꯇꯝꯕ ꯆꯠꯅꯕꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ. ꯂꯩꯃ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯕꯅꯦ. ꯅꯪꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯨꯀꯣ. ꯑꯗꯣ ꯐꯠꯇꯕꯁꯤꯡꯗꯨꯗꯤꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ. ꯃꯤ ꯃꯆꯥꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ. ꯃꯅꯦ ꯃꯀꯨꯒ ꯂꯥꯛꯑꯒ ꯗꯥꯏꯔꯦꯛ ꯃꯧ ꯑꯣꯏꯖꯔꯒꯦꯒ ꯍꯥꯏꯗꯅ. ꯅꯪꯁꯨ ꯅꯀꯨꯕꯣꯛꯅ ꯂꯨꯟꯗꯣꯏꯗꯨꯗꯤ. ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯁꯨ ꯅꯣꯏ ꯍꯦꯔꯣꯗꯣ ꯎꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯑꯥꯗ ꯀꯌꯥꯝ ꯀꯨꯏ ꯂꯩꯔꯛꯀꯅꯤ ꯍꯥꯏꯒꯦ? ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦꯗ. ꯑꯗꯣ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯣꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯨꯖꯥꯅ ꯈꯣꯏꯗꯥꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯁꯣꯏꯗ꯭ꯔꯦꯅꯦꯀꯣ. ꯅꯪꯁꯨꯅꯦ. ꯅꯪꯁꯨ ꯍꯟꯗꯛꯇꯤ ꯁꯣꯏꯔꯔꯣꯏ ꯍꯥꯏꯕꯅꯦ. ꯑꯍꯨꯝꯄꯣ ꯂꯥꯡꯁꯤꯟꯖꯍꯧꯍꯦ. ꯑꯁꯦꯡꯕꯩꯔꯣ ꯂꯩꯃ? ꯑꯩꯕꯨ
ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯦꯅꯦ? ꯑꯩꯕꯨ ꯂꯨꯍꯣꯡꯉꯗꯣꯏꯕ? ꯑꯁ! ꯀꯃꯥꯏꯅ ꯇꯧꯁꯦ? ꯅꯣꯡꯃꯩꯗꯣ ꯀꯃꯥꯏꯅ ꯂꯧꯁꯦ? ꯅꯠꯇꯦ ꯀꯅꯥ ꯊꯥꯖꯦ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯣ ꯏꯇꯥꯎ ꯃꯤ ꯑꯃ ꯂꯩꯔꯦ. ꯃꯁꯤ ꯑꯣꯏꯅ ꯁꯤꯜꯂꯁꯤ ꯏꯇꯥꯎ. ꯃꯤꯗꯨ ꯀꯅꯥ? ꯀꯅꯥꯅꯣꯅꯦ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ? ꯅꯪ ꯁꯥꯏ ꯂꯩꯔꯝꯃꯣ. 이bungo hoina kana nate kana unabige daba ꯑꯃꯗꯣ ꯂꯧꯕ ꯂꯥꯛꯆꯕꯅꯤ. ama haide ꯈꯨꯠꯂꯥꯏꯗꯣ ha yani bungo yani 시주 먹으려 힘비요. 그다이. 야래. ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯍꯟꯗꯛꯇꯤ ꯂꯨꯍꯣꯡꯕꯤꯔꯁꯤꯀꯣ. ꯏꯃꯧꯗꯣ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯈꯔ ꯀꯣꯝꯃꯅꯤꯗꯅ. ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯁꯨ ꯆꯍꯤ ꯃꯇꯥꯡꯁꯤꯅꯔ ꯈꯪꯗꯦ. ꯃꯆꯥ ꯃꯃꯧꯅ ꯁꯦꯕꯥ ꯇꯧꯕ ꯒꯥꯏꯗꯨ ꯄꯥꯝꯃꯛꯏꯅꯦ. ꯑꯣ ꯑꯩꯅ ꯇꯧꯕ ꯁꯦꯕꯥꯗꯒꯤ ꯅꯃꯧꯅ ꯇꯧꯕ ꯁꯦꯕꯥꯅ ꯍꯦꯜꯂꯤ ꯁꯤꯅꯤꯅꯦ. 이히 ꯃꯃꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯔꯧ ꯈꯟꯈ꯭ꯔꯦ. ꯅꯃꯧꯅ ꯇꯧꯕ ꯁꯦꯕꯥꯅ ꯑꯃ, ꯅꯪꯅ ꯇꯧꯕ ꯁꯦꯕꯥꯅ ꯑꯃ. ꯀꯔꯤꯅꯣ ꯁꯤꯕꯣ? 이비엠마, 아무튼 아이코. 낭부, 아크게 파리가 강나봐 렌토이도 나더러. ꯀꯩ ꯇꯥꯛꯄꯤꯒꯗꯕ? ꯑꯩꯅ ꯍꯥꯏꯒꯦꯅ ꯈꯜꯂꯛꯏꯁꯦ ꯅꯪꯒꯤ ꯅꯐꯝꯗꯅꯦ ꯀꯨꯏꯔꯕꯅꯤ. ꯀꯩ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯄꯥꯔꯤꯒꯤ ꯋꯥꯐꯝꯅꯤ. ꯄꯥꯔꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯄꯥꯔꯤꯒꯤ ꯃꯐꯝꯗ ꯊꯝꯂꯤꯕ ꯑꯁꯥꯗꯣ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯂꯥꯞꯊꯣꯛꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩ ꯚꯥꯞ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯠ ꯅꯥꯔ ꯄꯣꯠꯅꯤꯗ. ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯦꯅ ꯃꯧꯅꯕꯒꯤ ꯃꯇꯧ ꯑꯁꯤꯗꯅꯦ ꯑꯁ ꯍꯥꯏꯔꯨꯕꯒ ꯀꯥꯟꯅꯕꯖꯥꯠ ꯅꯠꯇꯦꯗ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯋꯥꯐꯝꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯑꯣ ꯀꯅꯥ ꯑꯣꯏꯒꯅꯤꯒꯦ? ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯂꯩꯃ ꯇꯨꯕꯤꯒꯅꯤꯗꯅ. ꯍꯥ, ꯃꯈꯣꯏ ꯑꯅꯤꯕꯣ? ꯅꯪꯅ ꯊꯥꯖꯗꯕꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦꯀꯣ. ꯅꯪꯒꯤ ꯋꯥꯈꯟꯗ ꯂꯩꯔꯦ. ꯑꯗꯨꯒꯅꯦ ꯅꯪꯅ ꯇꯨꯡꯗ ꯑꯣꯏꯍꯧꯒꯗꯕ ꯐꯤꯕꯝꯗꯣ ꯏꯅꯝꯃꯅ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕꯅꯤꯀꯣ. ꯏꯅꯝꯃ ꯌꯧꯔꯦ. 파리야, ꯅꯨꯡꯁꯤꯕꯁꯦ ꯉꯥꯎꯏꯀꯣ. ꯃꯁꯤꯅꯅꯦ ꯑꯩꯁꯦ ꯄꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯍꯟꯗꯦ. ꯇꯁꯦꯡꯅꯅꯦ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ. ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯁꯨꯅꯦ. ꯑꯩꯕꯨ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯅꯦ? ꯑꯗꯨꯕꯨꯗꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯆꯦꯠꯂꯕ ꯂꯤꯄꯨꯅꯤꯗꯅ. ꯈꯪꯗꯦ ꯂꯩꯃ, ꯑꯩ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯖꯥꯠꯅꯤ. ꯅꯪ ꯊꯥꯖꯗ꯭ꯔꯥ? ꯊꯥꯖꯗ꯭ꯔꯒꯅꯦ ꯑꯩ ꯊꯃꯣꯏꯁꯦ ꯁꯦꯒꯥꯏꯔꯤ ꯌꯦꯡꯉ ꯈꯪꯅꯤꯅ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗꯣ. ꯑꯗꯨꯏ ꯋꯥꯗꯤꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯩꯁꯨ ꯍꯦꯜꯂꯣꯏꯉꯣ. 이씨. 이네 ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯕꯣ. moina ngami babu
ꯅꯍꯥꯟꯅ ꯄꯤꯈ꯭ꯔꯕ ꯈꯨꯠꯂꯥꯏꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯤ ꯀꯔꯝꯕ ꯃꯤꯅꯣꯕ? ꯑꯩꯅꯁꯨ ꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ, ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ. ꯃꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯑꯒ ꯄꯤꯔꯤ. ꯏꯅꯦ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯀꯩꯅꯣ, ꯃꯣꯏꯅ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯔ ꯌꯥꯒꯗ꯭ꯔꯅꯦ? ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯃꯤ ꯊꯣꯛꯑ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯍꯥꯏꯗꯨꯅꯤ ꯇꯧꯗꯣꯔꯤꯁꯤꯕꯨ? ꯏꯅꯦ. ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ. ꯁꯤ ꯂꯩꯁꯤꯔꯣ? 이봉 먹고 있잖아. ꯑꯃꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ. ꯑꯃ ꯍꯥꯏꯗꯤ ꯀꯔꯤ? ꯑꯃꯁꯦ ꯀꯅꯥꯅꯣ? ꯁꯤꯗꯤ 이봉 ꯑꯩꯈꯣꯏ ꯊꯪꯅꯔꯤꯁꯤꯒꯤ 이하ꯁꯤꯡꯅꯤ. ꯑꯩꯈꯣꯏ ꯊꯦꯡꯕ ꯌꯥꯗꯦ. ꯈꯨꯠꯂꯥꯏꯗꯨ ꯈꯔ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ 이봉? ꯈꯨꯠꯂꯥꯏꯗꯤ ꯅꯍꯥꯟ ꯅꯣꯏꯒꯤ ꯃꯤꯅꯦꯅ ꯊꯥꯔꯛꯇꯅ ꯂꯧꯈ꯭ꯔꯕꯅꯤꯅꯦ 이봉. ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤ ꯂꯩꯇꯦ. ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ. ꯃꯌꯥꯝ ꯋꯥꯁꯤꯝꯗ ꯇꯞꯅ ꯉꯥꯡꯅꯁꯤꯕ. ꯇꯞꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯑꯩꯈꯣꯏ ꯊꯦꯡꯕ ꯌꯥꯗꯤꯌꯦ. ꯑꯁ ꯌꯥꯝ ꯋꯥꯅ ꯀꯥꯟꯗꯤ ꯄꯨꯊꯣꯔꯛꯑꯣꯅꯦ ꯁꯠ ꯄꯨꯊꯣꯔꯛꯑꯣꯅꯦ. ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ. ꯑꯩꯈꯣꯏꯗꯤ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ. ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯨꯛ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ. ꯀꯩꯅꯣ ꯁꯤꯟꯅꯕ ꯇꯥꯔꯦ ꯃꯤ. ꯉꯥꯏꯈꯣ ꯍꯥꯏꯕ. ꯀꯔꯤ 이봉아, 이봉아.ꯉꯥꯏꯈꯣꯅꯦ. 이봉아. 알레리네. ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯣꯏꯊꯤ ꯊꯤꯔꯤ. ꯌꯨꯝꯗꯒ ꯆꯪꯉꯨꯏꯅꯦ. ꯅꯪ ꯊꯕꯛꯇꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤꯗ. ꯍꯣꯏꯅꯦ, ꯊꯕꯛꯇꯨꯕꯨꯗꯤ ꯍꯌꯦꯡ ꯆꯠꯂꯁꯨ ꯌꯥꯏꯅꯦ. ꯑꯗꯨꯗ ꯅꯪꯅ ꯎꯡꯉꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯉꯔꯥꯡꯗꯣ ꯂꯤꯟꯊꯣꯏ ꯎꯅꯩ. ꯀꯩꯀꯩ ꯍꯥꯏꯅꯈ꯭ꯔꯒꯦ? ꯑꯁ, ꯀꯩꯁꯨ ꯍꯥꯏꯅꯗꯦꯗ. ꯀꯔꯤꯁꯨ ꯍꯥꯏꯅꯗ꯭ꯔꯒ ꯅꯪꯅ ꯃꯊꯥ ꯁꯥꯏꯁꯤꯅ ꯀꯔꯤꯒꯤ? ꯈꯪꯗꯦ. ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯃꯨ ꯌꯥꯗꯦ. ꯃꯥꯒꯤ ꯃꯇꯧꯗꯣ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯗꯦ. ꯍꯦꯔꯥ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯑꯩꯒ ꯑꯃꯨꯛꯇ ꯊꯦꯡꯅꯒꯦ. ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦꯗꯣ ꯑꯩ ꯍꯪꯒꯦ. ꯈꯣꯡꯎꯞꯁꯤ ꯂꯩꯔꯦ. ꯃꯣꯏ ꯇꯥꯃꯣ, ꯏꯕꯦꯝꯃꯁꯦ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕ. ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ. ꯆꯪꯉꯣ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ, ꯑꯩ ꯋꯥꯔꯤ ꯁꯥꯒꯦ. 이비엠마, 그리기노 낭나 뚝lam나 나북 뭉시리바보. 아이슈 라이리, 낭 타모수 라이리. 세, 낭기 삐안다바도 하요. 이봉기 베마, 이봉기 되는 각도네. 이마 바바나 상차를 타도놈다이다. 낭부 나부닝 누시 할건 하름해. 아이 나시 바보 거드리. 타모, 아이 그수 tawdi. 이비엠마, 누밋 쭈빠기 농식 농자나다나 ꯆꯥꯎ ꯊꯛꯎ ꯌꯥꯗꯗꯅ ꯅꯪꯅ ꯂꯩꯔꯕꯗꯤ ꯅꯪ ꯇꯥꯃꯣꯒ ꯑꯩꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? 이나마, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯦ. ꯑꯩꯕꯨ ꯉꯥꯛꯇ ꯄꯣꯊꯥꯍꯜꯂꯣ. 베마. 이비엠마. ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯑꯩꯅ ꯊꯕꯛ ꯑꯝꯇꯪ ꯆꯠꯊꯣꯛꯒꯦ ꯇꯧꯕꯗ. 그나 내 실성이시나. ꯑꯍꯟ, ꯅꯆꯥꯅꯤꯄꯥ ꯂꯩꯕ꯭ꯔꯥ? 그나 ꯅꯆꯥꯅꯤꯄꯥꯗꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯂꯥꯛꯄꯅꯤ. ꯏꯉꯣ, 마디 한질럭들이네. ꯅꯆꯥꯅꯤꯄꯥꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅ ꯁꯤꯡꯅꯔꯦꯅꯦ. ꯑꯩꯈꯣꯏꯅ ꯄꯣꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯂꯥꯛꯄꯅꯤ. 이봉 어이 저비기노. 이샤는 랄라마디네. 마빠 아이는 와락 빠땜자게. 아두가 이봉 어이는 랄라마디네. 마빠 이샤로 가니까. 어이, 시한지 뭐 자그만 이니. 에흔, 넌원 너희네 따이너럭드네.
이붕어 거이 굿대 쿨라이 빠야 되느냐 머닝 막 가뿐독 도 우리 바로 어이 부가요 통합 없어 야한 나짜누파두가 레샤비두가 하영 파우기 문웅다 지나들어봐 하도 끄덕이는 리카이 까라까라 레게 아이마, 바지, 바지 그이더라게 바지. 이도 이니. 바지, 땀나 호글로세. 파리야, 파리, 이마, 바지 제 그이놈 떠오래. 바지야. 파리, 바지 제 그이놈 떠오래. 언제 나오? 그들게 바지야. 바지야. 까난데 누 바지야. 그들게 바지야. 하. 미봤다. 까야는 바지야. 까요 그래 뭐가? 바지야. 아이 들어오기시. 아이코네. 아이고 파리. 바지야. 미파트 싱두나 하행이 니밌다. 너무 이쁘토 하람이. 까리군바 비드르바디 난가 레이마가 핫거니 하람이. 난 나산기다 뭐 칼라가 나 코에니 까다이도 너무 레이로 마시네더나 이 코이라 빌레이티. 바지야. 아이 너도 야방아 뭐다. 비범시다 바지 본도가 아이 그만 쳤더니 바지야. 아코이 무게 랑들게 바지야. 랑줄란다 뭐 코이 무게도 왜 찔러 강드노. 아이 죽지 찔러 바지. 깐데시 바지. 이몽도 건 그날시. 너 나한테 보타러 나와 바지.